ꯊꯃꯣꯏ ꯁꯦꯡꯗꯕꯗꯣ ꯏꯁꯣꯔꯅ ꯁꯨꯛꯆꯥꯟ ꯆꯥꯜꯂꯣꯏ ꯑꯗꯨ ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯀꯧꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯉꯥꯡꯈꯣꯏ ꯏꯁꯩꯗꯨꯗꯤ ꯊꯃꯣꯏ ꯍꯨꯔꯥꯟꯕꯤ ꯅꯪꯁꯦ ꯑꯩ ꯊꯃꯣꯏ ꯍꯨꯔꯥꯟꯈꯤꯗꯕꯁꯤ ꯑꯩ ꯁꯕꯅꯥ ꯁꯥꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯈꯣꯏ ꯃꯄꯨ ꯃꯕꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯒꯦꯝꯄꯣꯝꯕ ꯄꯥꯐꯣꯔ ꯆꯒꯦꯝꯄꯣꯝꯕ ꯆꯥꯛꯀꯧꯗꯅ ꯐꯖꯅ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯎꯅ ꯊꯨꯝꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯨ ꯃꯈꯣꯏꯅ ꯁꯤꯜꯂꯤꯌꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯖꯔꯛꯀꯦ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤꯁꯤ ꯍꯥꯏꯕꯤꯔꯝꯃꯨꯔꯥ ꯍꯥꯏꯔꯛꯑꯣ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯏꯟꯖꯥꯡ ꯑꯉꯥꯡꯈꯣꯏꯅ ꯁꯥꯏꯍꯦ ꯁꯤꯗꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯅꯦꯕ ꯆꯒꯦꯝꯄꯣꯝꯕꯅꯤ ꯍꯋꯥꯏꯖꯥꯔꯥ ꯍꯥꯎꯏ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯥꯎꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯍꯥꯏꯁꯦ ꯃꯣꯏꯅ ꯏꯆꯥ ꯅꯨꯄꯤꯅ ꯂꯣꯟꯕꯅꯦ ꯉꯁꯤ ꯀꯥꯏꯔꯦ ꯍꯋꯥꯏꯖꯥꯔꯁꯤ ꯆꯥꯔꯒ ꯑꯩꯈꯣই ꯑꯅꯤꯕꯨ ꯆꯥꯎꯌꯦ ꯑꯩꯅ ꯏꯁꯨ ꯃꯈꯣꯏ ꯏꯆꯥ ꯃꯈꯣꯏꯗ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯆꯥꯒꯦꯗꯥꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯅꯍꯥꯟꯗꯩ ꯂꯣꯟꯕꯗꯨꯅ ꯉꯁꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯍꯥꯏꯗꯨ ꯍꯧꯖꯤꯛ ꯍꯧꯔꯦ ꯉꯁꯤꯅ ꯑꯍꯥꯎꯕ ꯍꯥꯏꯗꯣ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯉꯁꯤꯗꯤ ꯊꯣꯛꯑꯦꯗꯅ ꯆꯥꯏ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯄꯥꯈꯣꯟ ꯍꯥꯞꯄꯦ ꯃꯪꯒꯟꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯀꯔꯤ ꯏꯀꯥꯏꯊꯕꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯍꯥꯞꯄꯦ ꯑꯗꯨꯒ ꯅꯄꯨ ꯅꯕꯦꯟ ꯑꯅꯤ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯔꯦꯀꯣ ꯏꯁꯨꯖꯥ ꯏꯆꯥꯖꯥ ꯁꯦ ꯅꯕꯣꯏ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯁꯤ ꯏꯟꯖꯥꯡꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤꯗ ꯍꯣꯏꯅꯦ ꯅꯪ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯍꯥꯏꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯅꯨꯡꯁꯤꯅꯦ ꯅꯨꯡꯁꯤꯕ ꯈꯛꯇ ꯍꯣꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗꯣ ꯅꯪꯅ ꯐꯔꯛꯁꯨ ꯇꯥꯏꯗꯣ ꯀꯅꯥꯅ ꯐꯔꯛ ꯇꯥꯔꯨꯒꯕꯅꯣꯅꯦ ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯒꯤ ꯑꯗꯨꯝ ꯈꯣꯡꯗꯥꯔꯛꯏꯅꯤ ꯑꯩꯗꯤ ꯅꯪꯒꯁꯨ ꯁꯨꯛꯀꯣꯏꯁꯨ ꯀꯣꯏꯅꯗꯦ ꯁꯨꯛꯈꯪꯁꯨ ꯈꯪꯅꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕꯅꯤ ꯏꯁꯨꯖꯥ ꯎꯕꯁꯨ ꯎꯅꯔꯤꯕ ꯌꯨꯝ ꯌꯧꯕꯁꯨ ꯅꯨꯃꯤꯠꯇꯨꯅ ꯑꯗꯨꯝ ꯍꯥꯜꯂꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯠꯂꯒ ꯂꯩꯔꯝꯃꯤ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯊꯠꯂꯝꯃꯤꯅꯣꯁꯨ ꯈꯪꯗꯦ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯣꯏ 5-6 ꯉꯥꯏ ꯂꯩꯔꯝꯃꯤꯅꯦ ꯑꯗ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯏꯆꯦ ꯍꯥꯏꯔꯛꯑꯦ ꯑꯅꯤ ꯈꯛꯇꯅꯦ ꯌꯥꯏꯃꯒ ꯖꯣꯒꯦꯁꯣꯔꯒ ꯅꯠꯇꯦ ꯃꯣꯏ 3 ꯑꯉꯧꯁꯨ ꯌꯥꯎꯏꯍꯦ ꯀꯥꯎꯔꯦ ꯁꯤꯔꯝꯅꯤ ꯁꯤꯗ ꯈꯣꯡꯕꯥꯟ ꯉꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯂꯥꯛꯏꯅꯤꯒ ꯍꯥꯏꯖꯤꯟꯗꯅ ꯇꯧꯔꯤꯅꯦ ꯑꯗꯨꯒꯗꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯅꯪꯅ ꯐꯟ ꯂꯥꯎ ꯆꯣꯡꯊꯣꯔꯛꯄꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯆꯣꯡꯊꯣꯛꯀꯦꯅ ꯆꯣꯡꯊꯣꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗꯤ ꯂꯧꯔꯒꯦꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤꯅ ꯉꯥꯏ ꯂꯩꯔꯝꯃꯤꯗꯣ ꯑꯗꯨꯗ ꯏꯁꯨꯖꯥ ꯑꯩꯒꯤ ꯑꯔꯥꯟꯕ ꯈꯔ ꯂꯩꯈꯔꯦ ꯌꯨꯝꯗ ꯄꯨꯒꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯧꯒꯦꯅ ꯈꯟꯈꯤꯕ ꯃꯤꯗꯨ ꯈꯨꯗꯥꯡ ꯄꯥꯏꯒꯗꯕꯅꯦꯕ ꯑꯗꯨ ꯈꯨꯗꯥꯡ ꯄꯥꯏꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯈꯨꯗꯥꯡ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯂꯤꯆꯩ ꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯣꯝ ꯍꯥꯏꯗꯧ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯤꯍꯨꯟꯗꯨ ꯃꯥ ꯈꯔ ꯈꯪꯕꯖꯥꯠꯅꯦꯕ ꯑꯩꯅ ꯍꯥꯏꯗꯧ ꯂꯝꯕꯤꯗꯣ ꯄꯨꯔꯥ ꯍꯥꯏꯗꯕꯅꯤ ꯃꯥꯁꯨ ꯂꯤꯆꯩ ꯑꯆꯧꯕꯗꯨꯅ ꯎꯠꯂꯝꯃꯤꯅ ꯀꯤ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯈꯜꯂꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯀꯞꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯋꯦ
ꯄꯥꯎꯗꯨ ꯁꯣꯝꯗ ꯃꯆꯦ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯆꯦꯗꯨꯅ ꯃꯥꯁꯤ ꯂꯧ ꯆꯠꯈꯤꯕꯅꯤ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯨꯝꯗꯩꯗꯦꯅ ꯍꯥꯏꯕ ꯑꯗ ꯂꯝꯕꯤꯗ ꯑꯩꯈꯣꯏꯁꯤ ꯔꯦꯗꯤ ꯇꯧꯔꯒ ꯉꯥꯏꯔ ꯂꯩꯕꯅꯤꯅꯦ ꯑꯩꯗꯤ ꯑꯗꯨ ꯑꯗꯩ ꯑꯩ ꯃꯥꯡ ꯊꯥꯔꯒ ꯄꯔꯣꯝ ꯆꯠꯂꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯤꯁꯤꯕꯨ ꯑꯗꯨꯒꯗꯤ ꯑꯍꯥꯟꯕ ꯆꯪꯒꯗꯕ ꯌꯨꯝꯗꯣ ꯄꯔꯣꯝ ꯆꯪꯉꯒ ꯃꯣꯏꯒꯤ ꯃꯈꯨꯔꯥꯒ ꯌꯨꯝ ꯑꯣꯏ ꯂꯩꯔꯝꯃꯕ ꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯅ ꯍꯥꯏꯔꯛꯑꯕ ꯑꯩꯅ ꯅꯪꯁꯨ ꯅꯪ ꯊꯣꯛ ꯂꯥꯛꯑꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯁꯣꯝ ꯆꯠꯂꯁꯤ ꯃꯃꯥꯡꯂꯣꯝꯗ ꯄꯔꯣꯝ ꯄꯨꯕ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯦ ꯃꯌꯨꯝ ꯂꯩ ꯑꯗꯨꯗ ꯆꯪꯉꯦ ꯂꯩꯔꯦ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯨꯡꯁꯤꯔꯛꯏꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨ ꯅꯪꯅ ꯅꯝꯐꯨꯗ ꯐꯥꯕꯤꯔꯝꯗ꯭ꯔꯗꯤ ꯅꯉꯣꯟꯗꯁꯨ ꯂꯩꯁꯨ ꯂꯩꯔꯣꯏꯍꯦ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯍꯅꯨꯔꯛꯑꯕꯅꯤꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤꯒ ꯍꯥꯏꯌꯣ ꯅꯄꯨꯒ ꯑꯩꯒꯁꯦ ꯅꯄꯨꯅ ꯆꯍꯤ ꯀꯌꯥꯅꯣ ꯅꯪ ꯍꯜꯂꯤꯁꯦ ꯃꯁꯛ ꯎꯕꯗꯒꯤ ꯅꯪꯅ ꯀꯌꯥꯝ ꯍꯟꯒꯦ ꯏꯆꯦꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯜꯂꯤ ꯇꯥꯆꯧ ꯅꯪ ꯇꯥꯆꯧꯗꯤ ꯑꯩꯈꯣꯏꯅ ꯃꯈꯥꯅꯤ ꯅꯆꯦꯗꯒꯤ ꯑꯩꯅ ꯍꯜꯂꯤꯅꯤ ꯍꯣꯏ ꯏꯆꯦꯒꯤ ꯃꯈꯥꯗ ꯇꯥꯆꯧ ꯂꯩꯔꯦꯗꯅ ꯇꯥꯆꯧꯗꯨ ꯃꯈꯥꯗꯅꯦ ꯇꯥꯆꯧꯒꯤ ꯑꯩꯗꯤ ꯇꯥꯆꯧꯒꯤ ꯃꯈꯥꯅꯦꯕ ꯑꯗꯨ ꯑꯗꯨꯗꯤ ꯃꯈꯥ ꯌꯦꯡꯉꯣꯗ ꯅꯠꯇꯅꯤ ꯏꯆꯦꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯅꯤꯉꯣꯜ 3 ꯄꯣꯛꯄꯅꯦꯕ ꯑꯗꯨ ꯅꯤꯉꯣꯜ 3ꯇ ꯅꯥꯎꯔꯣꯜ 2 ꯍꯜꯂꯤ ꯑꯗꯨꯗ ꯑꯩꯅ ꯏꯆꯦ 3 ꯏꯆꯦ 2ꯒꯤ ꯃꯈꯥꯗ ꯏꯕꯨꯡ ꯑꯃ ꯂꯩꯕ ꯏꯕꯨꯡꯗꯨ ꯃꯈꯥꯗ ꯑꯩꯅꯦꯕ ꯍꯧꯖꯤꯛ ꯅꯃꯥꯁꯦ ꯑꯩꯅ ꯄꯨꯔꯛꯄ ꯀꯥꯟꯗ ꯍꯥꯟꯅꯗꯤ ꯃꯥꯒꯤ ꯃꯕꯨꯡꯗꯣ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯀꯧꯔꯝꯃꯦꯕ ꯑꯗꯨꯗꯤ ꯅꯃꯥꯁꯦ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯣꯟꯈꯠꯅ ꯏꯕꯥꯏ ꯀꯧꯕꯅꯤꯗ ꯑꯗ ꯑꯩ ꯏꯕꯥꯏ ꯀꯧꯔꯛꯀꯅꯤ ꯈꯟꯗ ꯃꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒ ꯊꯦꯡꯅꯅꯤ ꯈꯟꯗꯦ ꯁꯨꯡꯊꯦꯡ ꯊꯦꯡꯅꯍꯟꯗꯦꯕ ꯃꯇꯝꯗꯨꯗꯗꯤ ꯅꯣꯏꯒꯁꯦ ꯑꯩ ꯈꯪꯗꯦꯕ ꯑꯩꯗꯤ ꯃꯇꯝꯗꯨꯗꯤ ꯃꯑꯣꯡ ꯇꯥꯗꯕ ꯍꯥꯏꯗꯤ ꯃꯑꯣꯡ ꯃꯔꯤꯟ ꯈꯪꯗꯅ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯤꯅꯦꯕ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯧꯅ ꯏꯃꯥ ꯏꯄꯥ ꯑꯗꯒꯤ ꯈꯔ ꯁꯥꯊꯤꯗ ꯅꯪꯁꯦ ꯈꯪꯉꯤ ꯁꯥꯊꯤꯗꯗꯤ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯅꯤ ꯑꯩ ꯃꯤꯅ ꯊꯥꯡ ꯄꯥꯏꯗꯅ ꯑꯩꯗꯤ ꯊꯥꯡ ꯄꯥꯏꯗꯦꯕ ꯂꯤꯆꯩ ꯄꯥꯏꯕ ꯊꯥꯡ ꯎꯠꯄꯗꯨꯒ ꯂꯤꯆꯩꯅ 5ꯔꯛ ꯐꯨꯕꯗꯨꯒ ꯂꯤꯆꯩꯗꯨꯅ ꯀꯩꯅꯣ ꯀꯦꯁ ꯆꯥꯎꯗꯦꯕ ꯊꯥꯡ ꯎꯠꯄ ꯃꯤꯗꯨ ꯀꯦꯁ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨꯒ ꯂꯤꯆꯩꯅ 5ꯔꯛ ꯐꯨꯈꯤꯕ ꯃꯤꯗꯨ ꯀꯦꯁ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯡ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯑꯗꯨ ꯅꯪ ꯁꯤꯡꯕꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯗꯤ ꯂꯤꯆꯩ ꯉꯥꯛ ꯄꯥꯏꯌꯦꯕ ꯑꯩ ꯄꯥꯏꯔꯤ ꯂꯤꯆꯩꯁꯤꯗꯤ ꯄꯤꯛꯅ ꯊꯝꯃꯝꯅꯤ ꯊꯥꯎ ꯇꯩꯔꯒ ꯃꯤꯅ ꯊꯥꯡ ꯄꯥꯏ ꯑꯩ ꯊꯥꯡ ꯄꯥꯏꯅꯤ ꯍꯥꯏꯗꯤ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯊꯥꯡ ꯄꯥꯏꯔ ꯀꯦꯁ ꯄꯥꯜꯂꯒ ꯇꯧ ꯁꯔꯛꯄꯨꯗꯤ ꯂꯤꯆꯩꯅ ꯐꯨꯕꯅ ꯐꯩꯌꯦꯅ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯅ ꯂꯤꯆꯩꯗꯤ ꯑꯩꯗꯤ ꯑꯩ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯂꯤꯆꯩꯁꯤ ꯑꯣꯜꯂꯒ ꯈꯨꯅꯤꯡ 2ꯃꯨꯛ ꯁꯥꯡꯕ ꯂꯤꯆꯩꯁꯤ ꯑꯣꯜꯂꯒ ꯑꯩ ꯂꯨꯁꯝꯁꯤꯗ ꯂꯣꯟꯁꯤꯜꯂꯒ ꯑꯩ ꯇꯨꯡꯗ ꯊꯦꯠꯄꯤꯅꯤ ꯒꯨꯟꯗꯥ ꯍꯥꯏꯗꯨꯅꯦꯅ ꯍꯣꯏ ꯃꯇꯝꯗꯨꯒꯤꯗꯤ ꯒꯨꯟꯗꯥ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯒ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯗ ꯀꯩꯅꯣꯝ ꯈꯟꯈꯤꯕ ꯏꯁꯥ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ ꯏꯄꯥꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯁ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯅꯥꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕ
ꯇꯩ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯒ ꯒꯨꯟꯗꯥ ꯍꯥꯏꯇꯥꯔꯦꯗ ꯆꯥꯛ ꯆꯥꯎ ꯋꯥꯔꯤ ꯁꯥꯔꯗꯤ ꯆꯥꯛ ꯆꯥꯀꯣ ꯅꯪ ꯆꯥꯎ ꯑꯩ ꯄꯨꯛꯅ ꯌꯥꯗꯕꯩꯅꯤ ꯆꯒꯦꯝ ꯄꯣꯝꯕ ꯄꯥꯝꯃꯦ ꯑꯗꯨꯗ ꯆꯥꯁꯤꯜꯂꯣ ꯊꯥꯏꯅꯒꯤ ꯄꯥꯈꯪꯅꯤꯀꯣ ꯑꯩꯁꯦꯅ ꯈꯜꯂꯒ ꯆꯥꯛꯇꯨ ꯇꯤꯛꯇꯤ ꯅꯝꯃꯣ ꯑꯩꯁꯨ ꯊꯥꯏꯅꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯦꯅ ꯈꯜꯂꯒ ꯇꯤꯛ ꯅꯝꯃꯤꯁꯦ ꯎꯔꯕꯣ ꯑꯁ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯄꯀꯥ ꯇꯥꯔꯦ ꯈꯔ ꯌꯥꯝ ꯆꯥꯍꯧꯕ ꯐꯗꯧ ꯃꯇꯥꯡꯗꯨ ꯌꯧꯔꯗꯤ ꯈꯔ ꯌꯥꯝ ꯆꯥꯍꯧꯕ ꯐꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦꯗ ꯁꯨꯖꯥ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯅ ꯑꯃꯅꯤꯗꯣ ꯍꯧꯖꯤꯛ ꯃꯇꯝꯅ ꯑꯃꯅꯤꯗꯣ ꯑꯗꯨꯕꯨ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯁꯤ ꯑꯗꯨ ꯊꯥꯏꯅ ꯃꯇꯝꯒꯗꯤ ꯍꯧꯖꯤꯛꯀꯗꯤ ꯈꯦꯠꯅꯔꯦ ꯕꯦꯕꯥꯔ ꯂꯝꯆꯠ ꯋꯉꯥꯡ ꯁꯉꯥꯡ ꯁꯥꯖꯠ ꯂꯤꯆꯠ ꯌꯥꯝ ꯈꯦꯠꯅꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯕꯨ ꯈꯔ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯤ ꯈꯥꯗ ꯅꯤꯡꯁꯤꯡꯗꯧ ꯁꯔꯨꯛꯇꯤ ꯊꯛꯇ ꯅꯤꯡꯁꯤꯡꯕ ꯊꯛꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯊꯛ ꯀꯥ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗꯨ ꯊꯛꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯑꯩ ꯒꯨꯟꯗꯥ ꯁꯥꯏꯅ ꯒꯨꯟꯗꯥ ꯁꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗꯗꯤ ꯒꯨꯟꯗꯥ ꯍꯥꯏꯔ ꯍꯧꯖꯤꯛꯇꯤ ꯒꯨꯟꯗꯥ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯂꯣꯏ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯈꯨꯠꯂꯥꯏꯅ ꯑꯣꯛꯅ ꯆꯥꯎꯋꯦ ꯅꯪꯁꯨ ꯀꯩꯅꯣ ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ ꯍꯧꯔꯦ ꯉꯁꯤꯒꯤ ꯁꯨꯝꯈꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯊꯥꯏꯅꯒꯤ ꯅꯤꯡꯁꯤꯡꯉ ꯁꯨꯝ ꯆꯥꯕ ꯍꯌꯦꯡ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯐꯪꯗ꯭ꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯕ ꯇꯣꯛ ꯇꯥꯔꯦ ꯅꯉꯣꯟꯗ ꯆꯦꯟꯕ ꯅꯨꯃꯤꯠꯇꯅꯤꯅꯦ ꯉꯥꯀꯤꯖꯧꯒꯤ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯊꯣꯡꯉ ꯄꯤꯔꯛꯄꯗꯣ ꯑꯩ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯆꯥꯗꯕꯅꯤꯅ ꯅꯪ ꯀꯥꯎꯔꯕꯣ ꯃꯣꯏ ꯏꯃꯨꯡꯗꯅꯤ ꯆꯠꯁꯤꯜꯂꯨ ꯆꯠꯁꯤꯜꯂꯨ ꯏꯟꯖꯥꯡꯗꯣ ꯍꯩꯌꯣ ꯍꯥꯎꯔꯦ ꯏꯟꯖꯥꯡꯁꯨ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯄꯐꯣꯔꯁꯤ ꯏꯪꯉꯛꯑꯃꯤꯅ ꯇꯠ ꯇꯠ ꯂꯥꯎꯔꯦꯍꯦ ꯄꯥꯐꯣꯔꯗꯤ ꯏꯪꯉꯛꯑꯗꯤ ꯇꯟ ꯑꯈꯨꯏꯕ ꯃꯥꯜꯂꯛꯑꯦ ꯑꯗꯣ ꯌꯥ ꯐꯖꯕ ꯑꯩꯈꯣꯏꯁꯦ ꯆꯤꯛꯄꯗ ꯆꯤꯡꯅꯕ ꯍꯣꯠꯅꯕꯗ ꯇꯋꯥꯏ ꯇꯧꯗꯕꯅꯤ ꯅꯪ ꯆꯥꯛ ꯆꯥꯔꯣ ꯏꯕꯥꯅꯤ ꯆꯥꯅꯤꯡꯉꯥꯏꯅꯤ ꯍꯥꯞꯄꯛꯏꯁꯦ ꯆꯥꯎꯅꯤ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯤ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯍꯋꯥꯏꯖꯥꯔꯒ ꯎꯃꯣꯔꯣꯛ ꯑꯃꯒ ꯑꯃꯨꯛ ꯃꯦꯠꯂꯦ ꯍꯋꯥꯏꯖꯥꯔꯒ ꯎꯃꯣꯔꯣꯛ ꯃꯦꯠꯄ ꯍꯥꯏꯅꯔꯤꯃꯤ ꯍꯥꯎꯕꯗ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯃꯦ ꯍꯋꯥꯏꯖꯥꯔꯁꯨ ꯀꯥꯏꯕꯇ ꯉꯥꯏꯔꯦ ꯑꯌꯨꯛ ꯀꯥꯏꯔꯒ ꯍꯧꯖꯤꯛ ꯄꯣꯝꯃꯤꯅꯤ ꯈꯨꯍꯥꯎ ꯑꯃꯅꯤꯗ ꯍꯥꯎꯕꯕꯨꯗꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅꯅꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯋꯥ ꯉꯥꯡꯒꯅꯨ ꯇꯧꯍꯩꯗꯦ ꯇꯧꯔꯝꯃꯦ ꯑꯗꯨꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯆꯥꯛ ꯍꯥꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯗꯩ ꯆꯥꯛ ꯎꯕꯁꯦ ꯊꯥꯏꯅꯗꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯆꯥꯛ ꯆꯥ ꯆꯥꯅ ꯋꯥ ꯉꯥꯡꯉꯗꯤ ꯌꯥꯗꯩ ꯆꯥꯛ ꯎꯕꯁꯦ ꯌꯥꯝ ꯏꯀꯥꯏꯅꯔꯝꯃꯦꯕ ꯑꯗꯣ ꯎꯝꯃ ꯆꯥꯕꯗꯨꯗꯤ ꯍꯩꯇꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯎꯝꯃ ꯆꯥꯗꯦꯕ ꯀꯥꯊꯣꯛꯑꯒ ꯍꯔꯥꯎꯋꯦꯕ ꯑꯩꯉꯣꯟꯗꯩ ꯆꯤꯡꯕ ꯂꯐꯨꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯗꯦ ꯑꯌꯨꯛꯁꯨ ꯆꯥꯛꯈꯣꯝ 2-3 ꯍꯨꯞꯄꯒ ꯂꯥꯏꯅ ꯃꯅꯝ ꯅꯝꯕꯒ ꯆꯞ ꯃꯥꯟꯅꯩ
ꯂꯥꯏꯁꯨ ꯃꯅꯝ ꯂꯥꯏ ꯇꯥꯔꯅꯤ ꯃꯅꯝ ꯅꯝꯕ ꯂꯥꯏꯗ ꯀꯠꯂꯤ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯀꯠꯂꯤꯁꯦ ꯂꯥꯏꯗ ꯀꯠꯄ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯅ ꯄꯤꯖꯕ ꯊꯃꯣꯏ ꯄꯦꯟꯅ ꯆꯥꯕ ꯍꯥꯏꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯥꯕꯗꯣ ꯑꯗꯨ ꯑꯗꯨꯕꯨꯗꯤ ꯂꯥꯏꯗ ꯏꯁꯣꯔꯗ ꯀꯠꯄ ꯍꯥꯏꯁꯦ ꯀꯠꯄꯁꯦ ꯃꯄꯥꯟ ꯅꯥꯏꯗꯦꯕꯀꯣ ꯌꯥꯝ ꯀꯠꯅꯤꯡꯕꯅꯦ ꯑꯗꯨꯕꯨꯀꯣ ꯂꯩꯇꯕ ꯃꯤꯒꯤꯗꯤꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯂꯩ ꯃꯅꯥ ꯑꯝꯇ ꯑꯣꯏꯔꯁꯨ ꯀꯠꯄꯗ ꯑꯗꯨꯅ ꯏꯁꯣꯔꯅ ꯆꯥꯍꯜꯂꯦꯕ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯔꯥꯎꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯃꯣꯏꯕꯨ ꯁꯦꯡꯗ꯭ꯔꯗꯤ ꯃꯥꯒꯤꯗꯤ ꯌꯥꯝ ꯀꯠꯂꯨ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯀꯠꯅꯉꯥꯏꯅꯦꯅ ꯐꯖꯕ ꯂꯩꯔꯤꯁꯦ ꯃꯥꯒꯤꯗꯤ ꯌꯥꯝ ꯀꯠꯂꯨ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯔꯩꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯠꯆꯕ ꯑꯗꯨꯇꯅꯤ ꯃꯥꯅ ꯍꯔꯥꯎꯖꯩꯁꯦ ꯑꯗꯨꯅ ꯁꯨꯝ ꯍꯣꯏꯅ ꯀꯠꯂꯤꯗꯨꯅ ꯐꯖꯅ ꯑꯝꯇ ꯇꯤꯡꯈꯠꯇꯅ ꯆꯥꯏ ꯀꯠꯂꯣ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤ ꯃꯥꯗꯤ ꯂꯣꯏ ꯇꯥꯔꯤꯕꯅꯤ ꯂꯣꯏ ꯂꯩꯔꯤꯕꯅꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯔꯤꯁꯦ ꯁꯤ ꯁꯣꯔ ꯍꯥꯏꯁꯦ ꯏꯁꯣꯔꯅꯤ ꯍꯥꯎꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯍꯥꯎꯕꯗꯤ ꯑꯇꯩ ꯑꯍꯥꯎꯕ ꯑꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯆꯥꯗ꯭ꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯟꯈꯣꯏ ꯆꯥꯕꯗꯗꯤ ꯉꯁꯤꯅꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏ ꯆꯥꯗꯕꯁꯨ ꯉꯁꯤꯅ ꯍꯦꯜꯂꯤ ꯍꯅꯨ ꯂꯝꯆꯥꯒꯤ ꯁꯤꯅꯦꯃꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯇꯥꯔꯛꯀꯗꯧꯔꯦ ꯅꯪꯒꯤꯗꯣ ꯑꯗꯨꯁꯨ ꯇꯥꯍꯟꯒꯅꯨ ꯁꯥꯏꯅꯤ ꯅꯪ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯝ ꯐꯝꯃꯗꯤ ꯑꯩ ꯌꯥꯝ ꯂꯧꯁꯤꯟꯒꯅꯤ ꯏꯟꯖꯥꯡꯗꯣ ꯍꯩꯖꯤꯜꯂꯣ ꯄꯨꯠ ꯑꯝꯇ ꯆꯤꯡꯉꯣ ꯄꯨꯠ ꯂꯥꯎꯅ ꯑꯩꯗꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯂꯣꯏꯗꯣꯔꯤ ꯀꯩꯅꯣ ꯑꯗꯒꯤ ꯄꯨꯠꯅ ꯆꯤꯡꯉꯒ ꯍꯥꯔ ꯅꯪꯉꯒ ꯆꯔꯝ ꯃꯦꯠꯂ ꯈꯥꯡꯒꯦꯕ꯭ꯔꯣ ꯃꯦꯠꯂꯣꯏꯍꯦ ꯑꯗꯨ ꯅꯪꯅ ꯄꯣꯠ ꯆꯦꯟꯕꯗ ꯍꯥꯔꯤꯉꯩꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯔꯕꯅꯦ ꯅꯪꯉꯟꯗꯨꯗ ꯐꯥꯛ ꯊꯥꯔꯛꯑꯅꯤꯅ ꯅꯪꯒꯟꯗ ꯊꯥꯗꯧ ꯃꯥꯟꯗꯦꯀꯣ ꯆꯔꯝ ꯃꯦꯠꯀꯗꯧ ꯃꯥꯜꯂꯤꯀꯣ ꯑꯩ ꯆꯔꯝ ꯃꯦꯠꯇꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯞꯅ ꯆꯥꯖꯔꯒꯦ ꯍꯥꯎꯕꯒꯤ ꯆꯥꯔꯤꯅꯦ ꯑꯩ ꯆꯥꯔꯤꯁꯦ ꯆꯔꯝꯗꯗꯤ ꯃꯦꯠꯂꯣꯏꯍꯦ ꯃꯦꯠꯂꯗꯤ ꯈꯥꯎꯔꯤꯗ ꯃꯦꯠꯂꯛꯇꯧ ꯉꯥꯏꯔꯦ ꯑꯝꯇ ꯆꯥꯁꯤꯜꯂꯣ ꯆꯥꯛ ꯁꯤ ꯍꯥꯎꯕꯅꯤ ꯅꯄꯨꯗꯤ ꯌꯥꯗꯕꯅꯤꯅ ꯆꯒꯦꯝ ꯄꯣꯝꯕꯒꯨꯝꯕ ꯎꯇꯤꯒꯨꯝꯕ ꯄꯥꯟꯒꯨꯝꯕ ꯁꯤ ꯃꯉꯥꯏꯔꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯁꯥꯏꯕ ꯈꯣꯠꯄ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯖꯤꯛ ꯊꯥꯖꯤꯜꯂꯒ ꯀꯨꯠ ꯌꯣꯏꯕꯗꯨꯅꯦꯕ ꯅꯕꯨꯡ ꯍꯥꯏꯔꯤꯅ ꯐꯨꯠ ꯂꯥꯎꯕ ꯂꯣꯏ ꯐꯨꯠ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯅ ꯇꯧꯔ ꯃꯥ ꯆꯔꯝ ꯃꯦꯠꯇꯩ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯑꯩ ꯇꯜꯂꯦꯕ ꯆꯥꯡꯁꯨ ꯌꯦꯡꯍꯧꯗꯔꯅꯤ ꯃꯇꯥꯡꯗꯨꯗ ꯅꯕꯨꯡ ꯆꯥꯟꯁ ꯉꯥꯏ ꯂꯩꯔꯦ ꯑꯣ ꯊꯥꯏꯅꯒꯤ ꯃꯥꯅ ꯑꯩꯕꯨ ꯂꯤꯆꯩꯅ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤꯅꯦꯅ ꯆꯥꯡꯁꯤ ꯌꯥꯎꯒꯦ ꯇꯧꯕꯅꯤꯗ ꯍꯧꯖꯤꯛꯇꯤ
Ngày bữa nào chả là cho anh đừng mình đi đâu chứ thế. Lâu không có nên này coi sẽ không nào thì sẵn rồi. Phụ bố là bà nó xác xác thì sẽ tay nó thì ai đi su mà cái nào ở đây cái sao mà cái nào ai nó ngang thế nào xác xác cả nhiều đi bao giờ xin số lên về thì bà sao phụ sai sao gì biết cô nó sao xin WT nó sao xin xin nó thắc xin sao nó thắc xin mà sẽ đến vậy nè ở đây cuộc sự thật là mình sao thì đi mà lu mà ta ra là nó dài vậy quá không nghe tôi rồi làm sao thằng nè Anh mà sao về hiền mà nè. Sao po xin ama một pi rồi nè, ama một pi sinh nè. Adi na pu gì anh mà sao xài đi nè. anh lùi với can là bấm lấy sự ra sao nên cái anh làm thùng nồi đâu Pizza da bấm thì chơi ở đâu mà thế. bây giờ bây giờ rồi anh nín xoay thế nào anh còn tối xong anh nói tôi anh này bà anh đi anh ai chụp cái tăng sĩ đấy cái này hiện diện bây giờ ngồi kia khai liền Đúng rồi đi. Anh pizza da đấy đâu. trời thì ngon rồi Chare hey, chare. Ahanzu adigi kanagombi mazu kanagombi jo chaning ba chari chaning chaba phangda ba soyarongani mayam aduh adugo umudu kalau betul ko aduna adugumba khalurgana aigi sung kai na sam kai na sao sama wakhanje nuai taba azu amuk chu pora e adigi wakhan amuk khalure isaji wakhan he khalurga wakhan nuai tergana isaji waba hele jadi saning masana di masuna di pije da aduh bahan so tangkai miyor mi dong mua ju ki kalau da e muk sao ngam be ba adugi aduna aduju adu oire adagi mayam lairiba atei tei da lairiba lili kem da lairiba mayam iche naw icha ichu mayam lairije achigi khaluraga jo agoina tawriji nuaite da haina jomba khando e do isuna asi tawgrabanina magise adu tawdradi amuk karo do mayam nu sibibagi isugiji kara indeba mayam mateng yawdadi isuna tawji pangan isugi pangan na oibo nateba mayam na support tawbirakpagi isugiji adu yawrineba aduna sam kai na support to biro kamen pi biro around na su gi dong loraga na haido ibola na adugi tawrakpanida haibadi nungai ba haibadi kanana bo nungai ba no amat oi thamoi chawba mi bu chu yarongane dojo wakhandadi khoi khadabadi nati hai khalimi wakhan khanman na su leina poke taw kanate thana budi angang ngồi cái đó nang thaina chen ke chia ma char edane sao nhỉ sen ki di mới sao sao nanti sanggung ke thong ga pompa am sai pompa ka ji thani ke koi pithai pompa tu ni ba ada masara mi hojiki sako mari um sa ba yaad re hana sagi budu adu de loigire nangide rồi adu mangai sanggung ke pompa am sa lo ga turing kummer ga sajin ba bo pukse sing lup ba ngak thingra khang ni koi thai ne ki pithai pompa ai na man le ma do sao ra ba thaina do ha no no shero panza
ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯆꯥꯔꯤꯁꯦ ꯑꯩꯅ ꯂꯦꯞꯇꯕꯩꯅꯤ ꯁꯨꯝꯈꯩꯅ ꯏꯆꯥꯃꯈꯩꯅ ꯑꯌꯨꯛꯇꯒꯤꯅ ꯆꯥꯛꯆꯥ ꯀꯥꯟ ꯐꯥꯎꯕꯗ ꯄꯤꯔꯤ ꯀꯅꯥꯒꯤ WT ꯀꯅꯥꯒꯤ ꯕꯤꯁꯀꯨꯠ ꯀꯅꯥꯒꯤ ꯃꯣꯏꯒꯤ ꯈꯨꯔꯃꯥ ꯋꯥꯔꯃꯥ ꯂꯣꯏꯅꯃꯛ ꯄꯤꯔꯤꯝꯗꯣ ꯑꯗ ꯑꯆꯥꯄꯣꯠꯇꯤ ꯑꯩꯗꯤ ꯏꯁꯥꯅ ꯈꯔ ꯁꯨꯝ ꯐꯝꯃ ꯂꯩꯕ ꯃꯤꯅꯤꯅ ꯑꯆꯥꯄꯣꯠꯁꯦ ꯄꯤꯔꯤꯃꯈꯩ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯃꯦꯆꯤꯟꯒ ꯆꯞ ꯃꯥꯟꯅ ꯌꯥꯝ ꯂꯩ ꯑꯁꯤꯁꯨ ꯂꯩꯔꯤ ꯀꯩꯅꯣ ꯆꯥꯁꯤꯜꯂꯣ ꯑꯩ ꯌꯥꯔꯝ ꯍꯦꯜꯂꯗꯤ ꯍꯣꯔꯦꯟ ꯅꯪꯗꯣ ꯂꯥꯏꯅ ꯃꯅꯝ ꯂꯧꯕ ꯆꯞ ꯃꯥꯟꯅꯕꯗꯨꯗꯤ ꯌꯥꯔꯣꯏ ꯁꯨꯝ ꯁꯣꯜꯂꯛꯈꯤꯅꯤ ꯁꯣꯟꯕꯗꯨꯗꯤ ꯁꯣꯜꯂꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯆꯍꯤ 62 ꯁꯨꯔꯕ ꯃꯤꯅꯕꯨ ꯀꯜꯂꯛꯈꯤꯗ꯭ꯔꯣ ꯀꯜꯂꯔꯣꯏ ꯋꯥꯈꯟꯗ ꯃꯉꯥꯏꯔꯦ ꯀꯟꯒꯗꯧꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤꯗꯤ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤ ꯏꯟꯁꯥꯡꯁꯨ ꯍꯥꯎꯔꯦ ꯆꯥꯅꯤꯡꯕ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯍꯋꯥꯏꯖꯥꯔꯒ ꯎ ꯃꯣꯔꯣꯛ ꯑꯃꯒ ꯃꯦꯠꯄ ꯑꯁ ꯈꯨꯍꯥꯎ ꯑꯃꯅꯤꯁꯤꯗꯤ ꯌꯥꯅꯤ ꯍꯥꯏꯌꯨ ꯆꯥꯁꯤꯜꯂꯨ ꯆꯥꯔꯦ ꯆꯥꯖꯔꯦ ꯇꯥꯃꯣ ꯍꯧꯖꯤꯛꯁꯦ ꯅꯄꯨꯁꯦ ꯇꯥꯃꯣ ꯀꯧꯒꯦ ꯇꯥꯔꯦ ꯇꯥꯃꯣ ꯀꯧꯕꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯃꯣꯏ ꯐꯥꯕꯨꯡ ꯑꯣ ꯑꯗꯨ ꯍꯥꯏꯔꯗꯤ ꯈꯤꯇꯪ ꯄꯥꯕꯨꯡ ꯅꯠꯇꯕ ꯃꯣꯏ ꯐꯥꯕꯨꯡ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯃꯨꯡꯗ ꯂꯩꯔꯕꯅꯤꯅ ꯃꯣꯏ ꯇꯥꯃꯣ ꯍꯥꯏꯗꯣꯏꯁꯨ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯣꯏꯁꯨ ꯃꯣꯏ ꯐꯃꯨꯡ ꯍꯥꯏꯇꯥꯕꯅꯤꯅꯦ ꯃꯣꯏ ꯐꯃꯨꯡ ꯐꯃꯨꯡꯁꯤꯁꯨ ꯑꯦꯁꯦꯟꯁ ꯆꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯦꯝꯕꯤ ꯃꯔꯨꯝ ꯀꯣꯟꯕꯤꯗꯧꯅ ꯑꯗꯨꯝ ꯐꯃꯨꯡꯗ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦꯕ ꯃꯣꯏ ꯐꯃꯨꯡꯒꯤ ꯅꯄꯨꯁꯤ ꯌꯥꯔꯔꯣꯏ ꯃꯣꯏ ꯐꯃꯨꯡ ꯀꯧꯔꯅꯤ ꯃꯣꯏ ꯐꯃꯨꯡ ꯊꯥꯏꯅ ꯅꯨꯄꯤ ꯌꯥꯝ ꯀꯦꯕ ꯂꯩꯕꯗꯨꯗ ꯄꯥꯈꯪ ꯀꯣꯏꯔꯛꯄꯗꯨꯗ ꯊꯔꯣꯏ ꯊꯣꯡꯕꯗ ꯄꯥꯈꯪ ꯀꯣꯏꯔꯛꯄꯗꯨꯗ ꯑꯣꯠꯄ ꯏꯀꯥꯏꯃꯟꯗꯅ ꯑꯣꯠꯇ꯭ꯔꯕꯖꯥꯠꯅꯦ ꯑꯗꯨ ꯃꯥꯒꯤ ꯊꯔꯣꯏꯗꯨ ꯄꯣꯛꯈꯥꯏꯔꯛꯑꯖꯥꯠꯅꯦ ꯅꯤꯄꯥꯗꯨꯁꯨ ꯃꯥꯅ ꯄꯥꯝꯗꯕꯖꯥꯠꯅꯦ ꯑꯗꯨꯒꯗꯤ ꯅꯤꯄꯥꯁꯤꯡꯗꯨ ꯂꯩꯕ ꯀꯥꯟꯗ ꯊꯔꯣꯏꯗꯣ ꯑꯣꯠꯄꯗꯨ ꯏꯀꯥꯏꯗꯅ ꯑꯣꯠꯇ꯭ꯔꯕꯅꯤꯅ ꯀꯥꯔꯛꯑꯃꯤꯅ ꯅꯤꯄꯥꯁꯤꯡꯗꯨꯅ ꯆꯠꯂꯒꯦ ꯑꯣꯠꯇꯅ ꯀꯥꯕꯤ ꯍꯥꯏꯔꯝꯃꯦꯌꯦ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯆꯠꯂꯣꯅꯦ ꯐꯝꯃꯦ ꯅꯨꯡꯒꯨꯝꯕ ꯆꯠꯂꯦ ꯅꯨꯡꯁꯤꯠꯀꯨꯝꯕ ꯍꯥꯏ ꯑꯗꯩ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯊꯥꯏꯅ ꯋꯥꯔꯤꯁꯦ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯒꯤ ꯋꯥꯅꯤꯀꯣ ꯏꯃꯥ ꯌꯥꯝ ꯀꯦꯕꯖꯥꯠꯅꯤ ꯅꯨꯄꯤꯗꯣ ꯏꯃꯥ ꯅꯤꯀꯥ ꯊꯣꯡꯕꯗ ꯊꯤꯒꯣꯝ ꯍꯥꯞꯄ ꯌꯥꯕꯔꯣ ꯍꯥꯏꯌꯦ ꯉꯀ꯭ꯔꯥ ꯊꯣꯡꯕꯗ ꯐꯗꯤꯒꯣꯝ ꯍꯥꯞꯄ ꯌꯥꯕ꯭ꯔꯥꯅ ꯍꯥꯏꯕꯖꯥꯠꯅꯦ ꯅꯤꯀꯥ ꯊꯣꯡꯕꯗ ꯊꯤꯒꯣꯝ ꯍꯥꯞꯄ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯀꯦꯕ ꯍꯦꯃꯟꯗꯅ ꯑꯗꯩ ꯋꯥꯇꯔ ꯕꯦꯒꯁꯤꯅ ꯀꯔꯤ ꯍꯥꯏꯌꯦꯗ ꯃꯣꯏ ꯇꯥꯃꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯨ ꯀꯥꯏ ꯂꯩꯒꯦ ꯍꯥꯏ ꯅꯨꯄꯤꯅ ꯀꯦꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯅꯔꯤ ꯃꯔꯣꯟꯗꯣ ꯀꯦꯕ ꯍꯦꯃꯟꯕꯒꯤ
ꯅꯤꯄꯥꯅ ꯀꯦꯕꯒꯤ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩꯁꯨ ꯀꯦꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯧꯗꯣꯡ ꯍꯥꯏꯕꯁꯦ ꯍꯧꯗꯣꯡ ꯍꯥꯏꯕꯁꯦ ꯍꯧꯗꯣꯡꯅꯦ ꯍꯥꯏꯗꯤ ꯍꯤꯗꯣꯡꯅꯤꯍꯦ ꯍꯥꯏ ꯍꯧꯗꯣꯡ ꯑꯩꯈꯣꯏ ꯅꯨꯄꯤꯕꯨ ꯆꯦꯟꯗꯕ ꯅꯠꯇꯦꯗ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯍꯟꯁꯤꯡꯒꯤ ꯏꯃꯥ ꯍꯣꯏꯒꯤ 이보 어기 와리 와니 끼버기니다 뭐 하이드 말에 꼬언버기니 여실려지라 요래 요래 춤이 아마 땅시들 러실라가 너보고 나쁘지 나쁘디 짜다보니나 아이 좀 짜지 이까래봐 cái bọn tôi ai sao rồi thì cái chắc thì lấy chứ gì à rồi chắc phần em lấy đi cái nó giang của đi yandre giang đi yandre anh cái to sao nó bù cái đi tiền có chuyện lên lên để cắt cái này mà chạy đi anh ấy này lại nằm mà nằm lâu bớt sắp mà này gì cái này số thì cái gì mà nằm cái này mà lâu gì à đây lại ta đây nè à nâng lại ta nó bù lại ta đây số ra mà nằm lâu to khá ana cara mani na go adu chu ya de ba lai ching de ba mai lai tang thumuk ni ma adu mới là chẳng thú cả hai gì rồi ai đi xa là cái là ngâu nên lại bằng ngâu hai ta cô cái nào cô cái đó là lại bằng ngồi tuổi này hiểu không vậy xui ra ai đã xuống cái sao cái đây hai cái đầu thì sao được bài thì sao bây giờ cái sao bị sao làm này hiện sao bây giờ quan sao bây giờ quan sao đi ai có cái thì hiện sao đi suy đi ai hiện mới tan vậy tại vì mới vậy thì ai hiện mới tan này tang này nè ai hiện mới tan vậy thì lần thùng đó ai hiện mới tan đi cái này sao đây hiện mới tan vậy ok cha bé hiện bắt ta lính mà khi lại đặt ta lại ada nih tanah yang nak haram itu jangan bah yang kang bah juga nih maaf pin mana itu pak jangan balai dah bah jangan bah yang kang bah jangan balai dah bah nah tuh aduh bukan balai dah balai ngon tahu lah orang oh juga di tadre semua cái mà pangan sao là sao một tí hết ada kisah một cái ina khole mayang mana mayang itu singkat terus mayang mana na set mengamai lai hao tu baik kan ni lai hao ada na saya hundra kan itu hundoi surah ni nào thì lai muốn ning kìa mi ning đầu sớm đi lai ning cái cô suy dài xa dài nói cho cậu nó saya hundra rồi đi lai ning lai ấy gì cái này cái vụ lai ấy gì số là gì cái nó hay vậy lai hay ba số hay vậy đi lan đó ba xin thi đó ba Quran đó ba đó đó lai ning mà cô ôi là cái gì cả mà thằng mồi chiên đó đó số nó sút tan trả rồi ada tamu Quran mà cô ada nói anh với say đi tamu Quran đi năng dây thăm ôi hura người ta chỉ ai sao na sai ai thăm ôi ni năng huraเลยcái nào na hura thôi năng gì cái nào hura thôi à rồi thăm ôi hura vậy thì hay đấy đó sai đấy đi thăm ôi hura vì hay thăm ôi hura bên na
ꯁꯥꯒꯟꯕ ꯅꯪꯁꯦ ꯑꯣꯏꯅꯕ ꯅꯪꯁꯦ ꯑꯩꯅ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯥꯏꯗꯣ ꯑꯣꯏꯅꯕ ꯍꯥꯏꯕ ꯃꯥꯟꯗꯦꯀꯣ ꯎꯟꯅꯕ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅꯤ ꯊꯃꯣꯏ ꯇꯁꯦꯡꯉꯨ ꯋꯥꯈꯜ ꯇꯁꯦꯡꯉꯨ ꯑꯗꯤ ꯏꯁꯣꯔꯅ ꯇꯝꯃꯛꯀꯗꯧꯅꯤ ꯄꯤꯖꯔꯛꯀꯗꯧꯅꯤ ꯏꯁꯣꯔꯅ ꯏꯁꯣꯔ ꯍꯥꯏꯁꯤ ꯀꯩꯅꯣ ꯏꯁꯣꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯃ ꯍꯣꯟꯖꯤꯜꯂꯤꯗꯅ ꯑꯁꯤ ꯏꯁꯣꯔꯅꯤ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯗ ꯏꯁꯥꯗ ꯏꯁꯣꯔ ꯌꯥꯎꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯗ ꯏꯁꯣꯔꯗꯨ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯄꯥꯟꯗ꯭ꯔꯦꯗꯅ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯣꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯏꯁꯥꯗ ꯏꯁꯣꯔ ꯆꯠꯇꯅꯕ ꯍꯣꯠꯅꯧ ꯀꯟꯅ ꯊꯦꯡꯉꯨ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯐꯠꯇꯕ ꯇꯧꯔꯦ ꯃꯥꯅ ꯁꯨꯝ ꯈꯪꯒꯗꯧꯕ ꯑꯐꯕ ꯇꯧꯔꯦ ꯃꯥꯅ ꯁꯨꯝ ꯈꯪꯒꯗꯧꯕ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯎꯕ ꯏꯁꯣꯔꯁꯤꯅ ꯄꯨꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯆꯦꯟꯅ ꯇꯧꯔꯨꯔꯦ ꯄꯥꯞ ꯆꯦꯜꯂꯦ ꯐꯅ ꯇꯧꯔꯦ ꯃꯄꯣꯛ ꯑꯝꯗ ꯐꯅ ꯄꯣꯛꯂꯛꯀꯅꯤ ꯐꯠꯇꯅ ꯇꯧꯔꯦ ꯐꯠꯇꯅ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨ ꯃꯉꯥꯏ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯩ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯃꯇꯥꯡꯁꯤꯗꯕꯨ ꯀꯞꯀ ꯇꯧꯔꯛꯑꯦ ꯃꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ मैं बोल कर